Hello friends, Novel Voice ta adom bo mu khanna taram na okchari. Ngasi malemda COVID ki second wave yamna mapangal kanna khongdarak pasida Bharat malemda highest COVID affected country oirakre. Laibak thiribadi laibak sida mathau tabagi changda medical oxygen supply phanglattaba asini. Chethengsida Bharat mapan laibak singdagi mateng lobagi darkar oirakhi. Cheirak sida Saudi Arabia dagi thimthadana 80 metric tons medical oxygen airlift tobirakhiba asini. Masi Saudi government gi yamna thojal haiba humanity da yamna miding chawba thodang ama oina malemna singthanarakli. Bharat ki COVID ki yamna laibak thiraba situation asida thawai singbu kannaba hotnabada malemgi laibak singi manungda ihan hanna Saudi Arabia na mateng tingthok pirakpa si pukchil chawbaga loinana achawba step amani aduga Bharat ki yamna laibak phaba amadi laibak ani ki achetpa relation oiragadaba maram amani. Yamna laibak phaba pau asi Bharat ta COVID laichattagi laikan nabada maigi khudingda medical oxygen gi award pa mayok nabana laichat asiga laknariba thawai singbu kanba ngamnaraktaba asini. Situation asibu thoidok na miteng chingsin biduna Saudi government na mateng asi tingthok pirakhibani. Hojik Bharat ki rajya kayada COVID ki case masing yamna hengatlakliba haukiba chahida experts singna mangjawna nalauthok khrabani COVID ki second wave 2021 gi approximately April thada laklaba yai haibasi adubu laibak thibadi laibak sida madugi damak matam chana matik chaba precaution lohodaba asini. Masina maram oiraga ngasi praja mayamna hani letna kham thengna awaba mayoknariba sini. Amaromda laibak thikraba singi asiba hakchang singbo antim sanskar gi damak magi relatives singna 5 to 6 hours taki su henna waiting da laibagi awaba mayoknariba asini. Asomda amuk maru oina Maharashtra, Gujarat, Delhi, Madhya Pradesh na chimba rajya singda COVID na kahenna sandorak pasina laibak sida yamna chawba disaster tsunami amaka mayokna bagum uhellei. Maramasina ayamba state singda night curfew amadi public and private educational institution punamak akak naba numit kharani gi oina close tawsin bahukre. Aduga Delhi na chingba mafum kharadadi full lockdown impose tawkrabani. Aduna ikoi COVID ki protocol sing yamna cheksinna follow tawba haibasi tangai fadrabani haibadi mask use tawba social distance maintain tawba frequently hand wash tawba darkar leitana yumgi mapanda chathok pidaba angang singbu yumgi mapanda thokhandaba amadi time to time new medical supervision singbu cheksinna follow taw bana chingba. COVID ki crisis asida malemgi laibak singdagi Bharat na international help kaya receive tawba hokre khudamoina France, Russia, United Kingdom, Saudi Arabia, Australia, Germany na chingba laibak sing situation asigi crying need oiriba machak singbu shipping tawba hokre. Sigisu mathakta yumthang na laibak Bhutan, Pakistan amadi Thailand na chingba laibak singna matengi offer lauthorakli. Aduga khwaidagi awabadi hojik phawbada hospital singda patient sing overloaded oiduna leiriba asini. Malemgi mangda khwaidagi ikainingai oiriba wafamdi patient singna hospital da bed fangdana lambi da matam sangna waiting tawnariba asini. Medical oxygen gi award padi koklagani aduga athu matamda hospital singda adequate bed provide topiduna pandemic sibu lanthengnabada yamna yangna maipakpa purakpa oirasanu haina thawni jabaga loinana ngasigi oinadi matang asida loisinjare mathangi video da amuk hunasi matam du phau tangai biu haiba appeal ama thamjari. Thank you. Bye bye.